Ahanbada Maruiba Pau KCP Nando Group ki Commander TH Nando ngasi ayu anganbada Jennings ki Mel Auto Watagi nanthok tuna chenkre Manipur lengakna Nando ki mathakta lupa lakh amagi reward lauthokre New Delhi da lariba Manipur House na lamdam asigi miyamna ana layenga mari leinana lakpa matamda achauba mateng ama piri Ani Shuba Tanga ki mirep che pisin bagi ngasi aroi banumita NEIDP ki mirep RK Anand mirep che pisin kre outer da mirep nipan aduga inner dana mirep taramathoina lamba tongnagadori Agriculture ki mathangda fisa lonsa ki thabakna lamdam asigi miyambu khwaidagi hena thabak piba sinfam ama oiri haina Awas ki board director Bubol na haikre Amadi Monica Mihat ki mayokta mifam pangthokuna JSC semkre asiba hakchang laudri JSC na khongjang kaya lauthokre Kurumjari Times of Manipur News miyeng tabri ba pumnang pu Elizabeth na taram na okchari hauji pau sandok na pizari Haukiba chahi lisingani ahumgi November marida Sangai Paroda leiba Little Flower School da Class 3 khaktamak tamlibi Lunglila Elizabeth School gi gate ki faduna pukraba matung tha adumaki tang taramathoi da Sangai Paro maning sadokpam gi lokol amada asiba hakchang oina hundoklam khiba thaudo aduda hakthengna chenabagi police na faduna jail da lereklaba matung anaba amana maram oiraga hauze Jennings ki Mel Auto Ward ki bat number 9 da layengduna lerakhiba KCP Nando Group ki Commander TH Nando ngasi ayu anganbada nanthokuna chenkre Manipur Police ki mahaki langla langjin amadi faba ngambada lupa lakh amagi reward lauthokre thaudo asigi matangda police gi fangba pau gi matung inadi chenkraba Nando spondylolisthesis nabadagi mamang chahi gi November 16 ta Jennings Security Ward ta admit tawkibani aduga chahi asigi February 9 da operation tawduna recovery gi damak Mel Auto Ward ta layengduna lakhibani ngasi ayu pung ahum makhairom tawrakpa aduaida duty taba security guard singna mahaki famung mathakta hipliba mawong adu chingnarakpadagi yenglubada firo sing pareng oina paisilaga mi amagi mawongda faizup supsinduna leiramkhibani Mahak chenkre haba hek khanglakpadagi Imphal East District Police ki kangbu thomjilaktuna Jennings ki wat sing changduna thibagi thabak chathaki adubu fangba ngamkhide Mahak makhatana Imphal East ki SP Manipur Police ki DGP yauna makok thongba official kaya mafam aduda changsilaktuna yengsinki thaudo asigi matangda Porompat Police na thizinba hokre Panba yabadi Jennings ki Mel Auto Wata lariba Nandobu ngak senabagi damang Imphal East Reserve Line ki personal mari Sajiwa Jail ki security personnel ahum duty taduna laibani Makuta handcuff chaliba Nando matau karamna mafam adudagi nanthokibano haibasi achoba wahang ama oiri thaudo aduga mari lainana duty tariba personnel sing police na wahang pahung chathakre Amaromda numit kharani gi mamangda Nandoga unaba laklamkhiba miyoi singsu phagatuna wahang pahung chathari Ningsing bayai hauze Maoist Communist Party of Manipur gi achoba thogai puriba sapamcha Kangleipal Jennings ki security ward gi nanthokuna chenkibani Mahakpu hingna amasung sina faba amadi leifam takpa ngamba miyoida Manipur lengakna senfam kayagi mana pigani haina lauthokrabani Masida sunatana KCP Sunil Maitei Group ki luchingba waheng khumandagi Sunil Maitei Imphal East Police Station gi lockup dagi nanthokkhibagi thodok sing leikhrabani Bharat ki konong oriba New Delhi ki Kishangarh lariba Manipur House na Manipur dagi ana layeng gi damak lakpa ireicha singda changsafam pibata natana darkar oiba mateng fanghanduna achauba mateng piri masida Manipur lengakna mityeng changhaning bagi apambasu lehauri hira masida report ama hainai miyoibagi punsi awa nungaini miyoibana narak yeglakpa matamda mahakini haibada anakpa kana leiri yengnari leibak asida nongmagi anaba masing hengatlakli Laibak fava kaya amadi Manipur da layeng ba mapung faduna mahusagi punsida hanjinkhiba kaya ama yaurabasu maraibak thiraba mioi kaya amadi mayum makai fauba yonthoknaduna mapan lamda chattuna layeng nari iraibak iraicha singi marakta leiringaida thengaraktaba anauba singnaba kaya ama mapan lamda mayoknari lonely laifam chafamgi amadi atai hiram kaya amada awaba mayoknariba Delhi da layeng ba chatliba iraicha singi awaba asi koknanaba
ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯁꯦꯕꯥ ꯇꯧꯔꯒꯦ ꯍꯥꯏꯅ ꯗꯦꯜꯂꯤꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯏꯔꯩꯆꯥꯁꯤꯡꯒꯤ ꯑꯋꯥꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯍꯟꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯩꯖꯕ ꯈꯔ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯌꯨꯅꯥꯏꯇꯦꯗ ꯂꯤꯚꯤꯡ ꯇ꯭ꯔꯁꯠ ꯍꯥꯏꯕ ꯇ꯭ꯔꯁꯠ ꯑꯃ ꯂꯤꯡꯗꯨꯅ ꯇ꯭ꯔꯁꯠ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯍꯥꯎꯁ ꯁꯥꯐꯣꯡꯂꯛꯈꯤ꯫ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯛꯂꯕ ꯇ꯭ꯔꯁꯠ ꯑꯁꯤꯅ ꯗꯦꯜꯂꯤꯗ ꯑꯍꯣꯡꯕ ꯃꯃꯜꯗ ꯂꯩꯐꯝ ꯆꯥꯐꯝ ꯐꯪꯍꯜꯂꯤꯕ ꯃꯅꯤꯄꯨꯔ ꯍꯥꯎꯁꯇ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯏꯔꯩꯆꯥ ꯀꯌꯥ ꯑꯃ ꯂꯩꯐꯝ ꯆꯥꯐꯝ ꯄꯤꯕꯗ ꯅꯠꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯒ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯦꯞꯇꯅ ꯐꯪꯍꯜꯂꯤ꯫ ꯑꯅꯥꯕ ꯑꯃꯅ ꯗꯔꯀꯥꯔ ꯑꯣꯏꯒꯗꯕ ꯍꯣꯁꯄꯤꯇꯥꯜ ꯕꯦꯗ ꯑꯃꯗꯤ ꯑꯦꯇꯦꯟꯗꯦꯟꯠꯅꯆꯤꯡꯕ ꯈꯨꯗꯣꯡꯆꯥꯕ ꯈꯛꯇ ꯅꯠꯇꯅ ꯀꯤꯆꯟ ꯑꯃꯗꯤ ꯗ꯭ꯔꯣꯌꯤꯡ ꯔꯨꯝꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯁꯨ ꯍꯥꯎꯁ ꯑꯁꯤꯗ ꯐꯪꯍꯜꯂꯤ꯫ ꯃꯅꯤꯄꯨꯔ ꯃꯆꯥ ꯉꯥꯛꯇ ꯂꯩꯍꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯎꯁ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯁꯣꯁꯥꯏꯇꯤ ꯃꯆꯥ ꯑꯃ ꯁꯦꯝꯕꯒꯨꯝ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯂꯩꯗꯨꯅ ꯑꯅꯥ ꯂꯥꯌꯦꯡꯂꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯍꯟꯗꯨꯅ ꯑꯅꯥꯕꯁꯤꯡꯒꯤ ꯋꯥꯈꯜ ꯐꯥꯊꯍꯟꯕ ꯉꯝꯂꯤ꯫ ꯍꯥꯎꯁ ꯑꯁꯤꯗ ꯂꯩꯗꯨꯅ ꯗꯦꯜꯂꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯥꯌꯦꯡꯈꯤꯕ ꯃꯤꯑꯣꯏ ꯈꯔꯅ ꯌꯨꯅꯥꯏꯇꯦꯗ ꯂꯤꯚꯤꯡ ꯇ꯭ꯔꯁꯠꯀꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯗꯨꯒꯤꯗꯃꯛ ꯊꯥꯒꯠ ꯋꯥꯍꯩꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯩ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯅꯥꯕꯩ ꯂꯥꯛꯄꯅꯦꯕ ꯌꯨꯝꯕꯨꯗꯤ ꯌꯨꯝꯅ ꯈꯥꯡꯉꯦꯝꯄꯜꯂꯤꯗꯩꯅꯦꯕ ꯑꯗꯣ ꯑꯩ ꯅꯥꯕꯩ ꯂꯥꯛꯄꯗ ꯑꯍꯥꯟꯕ ꯁꯤꯒꯤ ꯌꯥꯝ ꯂꯩꯅꯤꯡꯗꯦ ꯇꯥꯃꯣꯒ ꯂꯥꯛꯄꯗ ꯑꯁ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯄꯣꯛꯑꯦꯕ ꯑꯗꯨꯒꯗꯤ ꯆꯪꯉꯛꯀꯥꯟꯗ ꯂꯤꯞꯁꯨ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯕꯥꯠꯔꯨꯝꯗ ꯂꯩꯕ ꯂꯤꯞꯁꯨ ꯌꯥꯎꯗꯦ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯂꯩꯔꯀꯥꯟꯗꯗꯤ ꯗꯃꯥ ꯅꯨꯡꯉꯥꯏꯔꯛꯑꯦꯗꯅ ꯑꯗꯩ ꯂꯩꯕꯗꯩ ꯇꯥꯃꯣ ꯑꯃꯨꯛ ꯅꯥꯔꯛꯑꯦ ꯑꯩꯒꯤ ꯆꯦꯛꯑꯞ ꯌꯧꯗ꯭ꯔꯤꯉꯩꯗ ꯇꯥꯃꯣꯒꯤ ꯑꯃꯨꯛꯀ ꯂꯥꯛꯁꯜꯂꯦ ꯂꯥꯛꯄꯗ ꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯃꯌꯥꯝ ꯂꯩꯕ ꯈꯣꯠꯄ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏ꯫ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆꯇ ꯐꯣꯔꯇꯤꯁ ꯃꯁꯟꯇ ꯀꯨꯟꯁ ꯐꯣꯔꯇꯤꯁ ꯅ꯭ꯌꯨ ꯗꯤꯜꯂꯤꯁꯤꯗꯩꯁꯤꯗ ꯍꯥꯔꯠꯀꯤ ꯂꯥꯌꯦꯡꯈꯤꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯑꯩ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 28ꯁꯤꯗꯩꯁꯤꯗ ꯑꯩ ꯆꯦꯛꯑꯞꯀꯤꯗꯃꯛꯇ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯍꯟꯗꯛ ꯂꯥꯛꯄ ꯃꯇꯥꯡꯁꯤꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯂꯤꯇꯤ ꯑꯗꯨꯋꯥꯏꯗꯒꯤ ꯏꯅꯥꯎꯁꯤꯡ ꯑꯃꯅ ꯁꯤꯒꯤ ꯃꯐꯝꯁꯤ ꯕꯁꯟꯇ ꯀꯨꯟꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯇꯦꯂꯤꯐꯣꯅꯤꯛ ꯇꯣꯛ ꯇꯧꯗꯨꯅ ꯕꯨꯀꯤꯡ ꯇꯧꯖꯔꯦ ꯍꯥꯏꯔꯒ ꯑꯩ ꯇꯥꯡ 28ꯗ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯑꯅꯥꯕ ꯑꯃ ꯌꯦꯡꯕ ꯂꯥꯛꯆꯕꯗ ꯃꯅꯤꯄꯨꯔ ꯍꯥꯎꯁ ꯍꯥꯏꯅ ꯑꯃ ꯊꯦꯡꯅꯩ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯁꯤ ꯃꯌꯥꯝꯁꯤ ꯂꯦꯡꯕꯤꯔꯛꯄꯗ ꯃꯁꯤꯗ ꯊꯨꯡꯕꯤꯌꯨ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏ ꯂꯩꯐꯝ ꯆꯥꯐꯝ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯂꯣꯏꯅ ꯐꯪꯉꯤ ꯃꯁꯤꯗ ꯃꯌꯥꯝꯅ ꯁꯤꯗ ꯊꯨꯡꯕꯤꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯑꯩꯍꯥꯛꯁꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯄꯨꯟꯁꯤꯅꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯍꯥꯏꯕꯗꯅ ꯑꯇꯇꯥꯏ ꯍꯥꯏꯕꯁꯦ ꯀꯅꯥꯁꯨ ꯂꯩꯈꯤꯗꯦ꯫ ꯃꯇꯝꯁꯤꯗ ꯇꯤꯚꯤꯗ ꯍꯥꯄꯛꯈꯤ ꯅꯣꯡꯃ ꯈꯕꯔꯗ ꯍꯥꯄꯛꯈꯤꯕꯗ ꯑꯩꯍꯥꯛ ꯏꯁꯥꯃꯛꯅ ꯊꯦꯡꯅꯈꯤ ꯃꯇꯝꯗꯨꯗ ꯈꯪꯍꯧꯗꯅ ꯑꯩ ꯏꯃꯤꯠꯇ ꯏꯄꯤ ꯇꯥꯈꯤ꯫ ꯕꯣꯟ ꯃꯦꯔꯣ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯁꯤ ꯃꯦ ꯊꯥꯗ ꯑꯦꯝꯁꯇ ꯑꯩꯒꯤ ꯑꯦꯄꯣꯏꯟꯃꯦꯟꯠ ꯄꯤꯔꯦ꯫ ꯄꯤꯕꯁꯤꯗ ꯑꯩꯍꯥꯛꯀꯤ ꯍꯥꯏꯗꯅ ꯀꯅꯥꯁꯨ ꯂꯩꯖꯗꯕꯅꯤꯅ ꯃꯣꯏꯗꯒꯤ ꯃꯇꯦꯡ ꯂꯧꯔꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯄꯨꯛꯅꯤꯡꯗ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩ ꯗꯦꯜꯂꯤꯗ ꯆꯠꯈꯤ꯫ ꯆꯠꯄ ꯃꯇꯝꯗ ꯑꯩꯕꯨ ꯑꯣꯛꯅꯕꯒꯤꯗꯃꯛꯇ ꯐꯥꯎꯕꯒꯤ ꯐꯦꯁꯤꯂꯤꯇꯤ ꯑꯩꯉꯣꯟꯗ ꯄꯤꯈꯤ ꯑꯗꯨꯕꯨ ꯑꯩ ꯏꯆꯥꯁꯤꯡꯒ ꯂꯣꯏꯅꯔꯒ ꯆꯠꯈꯤ꯫ ꯆꯠꯄ ꯃꯇꯝꯗ ꯑꯩꯍꯥꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯅꯤꯄꯨꯔ ꯍꯥꯎꯁꯇ ꯃꯣꯏꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯔꯛꯈꯤ꯫ ꯑꯩꯅ ꯑꯦꯝꯁꯇ ꯑꯦꯗꯃꯤꯠ ꯇꯧꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩ ꯏ ꯕꯣꯇꯜ 13 ꯗꯔꯀꯥꯔ ꯑꯣꯏꯈꯤ꯫ ꯑꯣꯏꯕ ꯃꯇꯝꯗ ꯑꯩꯍꯥꯛꯀꯤ ꯏꯁꯦ ꯄꯤꯅꯕ ꯂꯩꯇꯕ ꯃꯇꯝꯗ ꯃꯣꯏꯅ ꯑꯩꯒꯤ ꯏ ꯐꯥꯎ ꯄꯤꯕ ꯂꯥꯛꯈꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯂꯤꯚꯤꯡ ꯇ꯭ꯔꯁꯠꯀꯤ ꯐꯥꯎꯟꯗꯔ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯤꯕ ꯂꯩꯀꯣꯏꯕ ꯍꯩꯒ꯭ꯔꯨꯖꯝꯅ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯌꯦꯡꯕ ꯂꯥꯛꯄꯁꯤꯡꯅ ꯂꯣꯟꯂꯤ ꯑꯃꯗꯤ ꯂꯩꯐꯝ ꯆꯥꯐꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃ ꯃꯤꯠꯅ ꯎꯔꯛꯄꯗꯒꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯃꯤꯡ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ ꯑꯀꯣꯏꯕꯗ ꯆꯠꯇꯨꯅ ꯁꯔꯚꯦ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯗꯨꯗ ꯃꯅꯤꯄꯨꯔ ꯃꯆꯥ ꯀꯌꯥ ꯑꯃ ꯂꯣꯟꯂꯤ ꯑꯃꯗꯤ ꯂꯩꯐꯝ ꯆꯥꯐꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌా ꯑꯃ ꯃꯥꯌꯣꯛꯅꯕ ꯊꯦꯡꯅꯔꯛꯄꯗ ꯅꯠꯇꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯀꯅꯥ ꯂꯩꯖꯗꯦ ꯈꯪꯉꯔꯣꯏ ꯃꯇꯥꯒꯨꯝ ꯐꯖꯅ ꯂꯥꯌꯦꯡꯕꯤꯗꯕꯒꯤ ꯊꯧꯗꯣꯛ ꯐꯥꯎꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯂꯒ ꯃꯍꯥꯛ ꯃꯁꯥ ꯌꯥꯎꯅ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯤꯑꯣꯏ 3 ꯑꯃꯒ ꯄꯨꯟꯁꯤꯜꯂꯒ ꯌꯨꯅꯥꯏꯇꯦꯗ ꯂꯤꯚꯤꯡ ꯇ꯭ꯔꯁꯠ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯆꯍꯤ ꯂꯤꯁꯥꯡꯁꯤꯗꯅ ꯗꯦꯜꯂꯤꯁꯤꯗ ꯂꯩꯔꯛꯄꯁꯤꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯩꯈꯣꯏ ꯑꯉꯝꯕ ꯀꯩꯅꯣꯁꯤꯡ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗꯕ ꯁꯃꯥꯖꯇ ꯑꯗꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯁꯣꯁꯥꯏꯇꯤꯗ ꯀꯥꯟꯅꯒꯗꯕ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯃꯅꯤꯄꯨꯔ ꯍꯥꯎꯁꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯕꯁꯨ ꯗꯦꯜꯂꯤꯗ ꯑꯅꯥ ꯂꯥꯌꯦꯡꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯅꯥꯕ ꯐꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯌꯨꯝ ꯃꯀꯩ ꯌꯣꯟꯊꯣꯛꯇꯨꯅ ꯂꯥꯌꯦꯡꯈꯤꯕ ꯃꯔꯝꯅ ꯃꯌꯨꯝ ꯍꯟꯈꯤꯕꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯄ ꯉꯝꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯄꯦꯁꯦꯟꯁꯤꯡꯗꯨꯒꯤ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯧꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯑꯅꯥꯕ ꯄꯦꯁꯦꯟ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯐꯤꯜ ꯇꯧꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯗ ꯂꯤꯚꯤꯡ ꯇ꯭ꯔꯁꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯍꯥꯎꯁꯄꯨ ꯈꯤꯇꯪ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯑꯃꯔꯣꯝꯗ ꯑꯅꯥ ꯂꯥꯌꯦꯡꯕ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯅꯤꯄꯨꯔ ꯍꯥꯎꯁꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇ
ꯍꯣꯠꯅꯖꯔꯤꯕ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯍꯟꯕꯤꯔꯕꯗꯤ ꯗꯦꯜꯂꯤꯗ ꯂꯥꯌꯦꯡꯕ ꯆꯠꯂꯤꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯏꯃꯨꯡꯁꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕ ꯉꯝꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ Taratare Shuba Lok Sabha Mikhalda Inner NEIDP gi mirep oina chongthokliba RK Anand ngasi Imphal West DC office Mikhal thengnanabagi mirep che pisin khibaga loinana mathau tawba che changsing aro da pisin khre mirep che pisin khiba du da NEIDP gi luchingba sing saruk yakhi makhoi sing adu gi manungda nauna party asida yarak labata natana state president oina lauthokraba Dr. NG Bijoy ex MLA E Chana chingba mioi sing yakhi mirep che pisin khiba RK Anana miyam gi thauzal phangduna mai paklabadi lamdam asigi miyam na pamnadriba CAB pass tawhandana ba hotnaba yauna thabak kaya paikhatkani haiki. More than the national party, regional party needs us, I would say. Regional party, this is the call of the hour. Manipur, the northeast, survival, the threatened. It is not the national party that is going to address this issue. Ladybug problems is solved over the national party, not team. Other than the regional party, the Punjan Machangi, regional party, Council and Machangi, regional party alone will protect the interests of the northeast, especially in Manipur. Agriculture gi mathangda fisa lonsa gi thabak na lamdam asigi miyamda khwaidigi hena thabak piba senfam ama oiri fisa lonsa gi thaba asina mapung fana chakhotlabada da Manipur gi summit lon gi fibam fagat hanbada mateng oigadoribani maram aduna fisavi singna puthok chariba iyongi pothok sing asi sizinaduna fisavi sing yokhatminasi haina awas ki board director bovol na phungdokre wafamasi ngasi nilakuthi da leiba urban hata thasi tarani thoidigi numit tara mangani chupna chatharakiba National Handloom Expo lisingani tarani pan taramapan loishinbagi thoramda haikibani Manipur Apex Handloom Weavers and Handicraft Artisans CS Limited awas na sinduna expo chatharakiba expo aduda board director buvol na makha taraduna iramdam gi miyamna aikhoi gi fisavi singna puthokliba pothok singda ahenba mityeng changhaningi Warabasu wana aikoi gi pothok sizinagani haibagi wakhalon Manipur miyam da lehaningi makata na lakadariba Mars Kuntra dagi hauna GM Hall da pangthokadariba Special Handloom Expo da su fisavi singna yaubinaba appeal tawki Special Handloom Expo sida akhanaba male weaver awardee sing amadi handicap weaver singi stall khaktuna thamgani haiki Ladies hoyi totin da osai pisabi aduna yam grabo kanoni aduna largest hoyi highest concentration of weaver in India haini in terms of population gi mi yeng de yeng kan Manipur sina next to agriculture highest employment provider ju oiribani na sector se unorganized sector da khwai gi mi yeng changdaba yadaba senadaba yadaba posak ama akoina oi haribasing asi stable oirakanda akoi economy sigi tangdu leitabsu oiribani maramaduna masi yamna maruoi ngasi expo loisinbagi thoram aduda School of Social Sciences Manipur University ki former dean retired professor KSIS Bimola Devi awas ki vice president Angom Ronika Devi Weaver Service Center Porompat ki officer in charge C Rajeshekaran amadi fisavi singsu thoram aduda saruk yakhi Puna stall humvutra na saruk yakiba National Handloom Expo asida fisavi singna makhogi pothok miyamda uthok tuna yona bagi tanja ama pirabasu stall mafam chadabana mi laktabagi khudong chadaba galoina na makhogi pothok sing ka hena sitpa oidabagi nungaitaba dusu fisavi stall phambi singi maikaidagi phongdok narakhi Chandrakhong dagi Yensembam Monica Chanu chahi tarataru mihati matangda ngasi Chandrakhong Community Hall da Thawbalgi akoibada leiba CSO amadi miyamgi apunba mifam ama pangthoktuna JC ama semduna warep kaya laukhre warep sing adugi manungda mihat aduda chenariba sing ngasi gi lengakna miyam mayek sengna khanghan bagaloina na thauri yanduna hatpa Dabi fangdriba fauba asiba hakchang lawdaba hayeng ayuk pung 12 dagi Yaripok Bazar da lambi tangkhai thingduna wakat mifam chathaba haiba wafam sing yauri Yumthang dariba Myanmar da changjafam lawduna lariba awang nongpok Bharat ki lalhoba sing yauna NSCN-K gi headquarter khudum chankhraba matung haujiksu makhata na operation chathari
Operation aduda fagalaba NSCN-K yauna awang nongpok Bharat-ki lalhaubasingi maru oiba Luchingba amadi Kedar kaya Myanmar Army na house arrest tawduna thamli. House arrest tawduna thamliba lalhauba kunlom adugi manungda NSCN-K, Alpha I, NDFBS amadi KNO gi Kedar sing yauna Manipur lalhauba kharasu yauri. Myanmar gi Sangang Division da chathakiba operation aduda Manipur gi lalhaulub PLA ki Kedar ama lekhidabaga loinana house arrest tawduna thamliba lalhauba sing adugi manungda UNLF ki Kedar manga, KYKL ki Kedar taret, Prepark Pro gi manga, Alpha I gi manga amadi NSCN gi Kedar taret ni haina paw asina makha tari. Ngarang numidang pung 13 rom taba matamda Imphal West ki manung chanba Thangmaiban Hizam Laikai Imphal East Narcotic Cell da Inspector Oiba Miyoi amana masagi service nongmai puthokduna miyamda kihan khanghanbagi thabak chatharakpadagi Laikai miyamna faraga warakre. Miyamna warakraba miyoi adu Ningthauzam Ibochauba Elias Devdas kawi Kairen Fabi Maning Laikai dagini. Mahak mayai kaba nisa sizinaraga Yauksang Sports chathariba mafamda gunda tawramkhibani. Mahak masagi maral yazakibaga loinana matungda amuk hanna tawzararoi haina Laikai miyamda khutyek piraba matung police station da sinakre hairi. PCC gi member su oiramba amadi Nauria Pakhanglakpa Kendra gi ex MLA RK Ananna Congress Party dagi tokrabasu Kendra sida Congress ki mapangaldi lengdana leiri haina Nauria Pakhanglakpa Block Congress Committee gi President Sarangthem Chawbana paugi mifam amada fongdokre. Wafamasi ngasi Kwakathel Hainau Khongnembi-da leiba MPCC ki Secretary oiriba Maibam Sova Chandra gi yumda pangthokpa paugi mifam aduda Imphal West District Congress Committee gi VP L Kulachandra Block ki Luchingba Singh amadi member kaya su saruk yaki. President Hai Saubana makha taraduna ex MLA RK Ananna PCC ki member dagi tokhiba sina Nauria Pakhanglakpa Block Congress Committee da sokadaba karisu leite. Kendra sida party ki mapangal hanthagani haibagi chingnaningai karisu leite. Block amagi leifam thokpa sing kaidana leiri. Member sing suna mapangal kanna leiri. Ex MLA na Congress thadokrabasu Kendra sida Congress ki mapangal asuki matik kali. Handak lakadoriba Lok Sabha ki Mikhal asida Kendra asida Congress ki oina voter listing tara henbana Congress ki mirepta vote pigani haiki. Aikoi housing Nauria Pakhanglakpada Akoi gi leader oibirambana tokrabasu Aikoi Nauria Pakhanglakpada block amagi leibam thokpa unit ki delegate president amasung district ki member aduga loina na Kendra sigi mafam khudimagta aikoi gi Sabsaba Congress ki workers singi akan by activity ado award pa leite haibasuma ai ngasigi press meet asigi khudong sab logjaraga khoigi party ki leaders sing nasu khangbina baina aina haijari loina na aikhoi hojik lakadoriba 13 suba Lok Sabha election asida aikhoi kendra sida 30 ga 23 gi maya da leiba aikhoi gi voters sigi manungda aikhoi minimum da 10,000 ge abapta pina bagi damakta aikoi Nauria Pakhanglakpada leiriba Congress ki leader block ki leader amasung PCC da leiba DCC da leiba punamakka aikoi yamna kupna wari tasanna duna aikoi na pamiba pandamase yahungani haibase aikoi yamna sengna ngasigi press meet asida party ki president ama oina block ki president ama oina aina miyangi mafamda lauthokseri. Manipur ki Governor Dr. Nasma Heptulana ngasi nungthil Julalend da leiba Children Home amadi Mantripukhi da leiba Tapita Children Home da chatuna home sing asida leiriba angang singa unaduna wari sanakre mahaki maikai angang sing aduda ahau athum kaya pizza pithak tawbata natana home sing adubu chalairiba authority da su mahaki maikai digi angamba selgi mateng khusinakhi. Home da lariba angang sing Raj Bhavan da laknabasu mahaki maikai dagi barton tawki. Home adu da lariba angang sing na makoi na haiba kaya utuna governor ki pukning singki. Paugi marakta natin ma-break matang lawzari. Hello, good morning sir. Welcome to Lamjingba Motors. How may I help you? Lamjingba Motor na miyam da kana ba piri basingse kari no? Khudongchaba kaya ma pizari. Aikoina phanganjariba products singdi trucks, tippers, haulage, bus, amasung chainset ni. Documents ichangdana adomi sale amadi matam manghandana loan gi khudongchaba pizari. HDFC Bank, Lamjingba Finance amadi Shriram Finance kasu khutsamnana junction minari. Matik charba khutsu khulai amadi crane yauraba
ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠ ꯁꯔꯚꯤꯁꯤꯡ ꯚꯦꯟ ꯑꯗꯣꯝꯒꯤꯗꯃꯛꯇ ꯃꯇꯝ ꯄꯨꯡꯕꯗ ꯂꯩꯖꯔꯤ ꯕꯁꯁꯤꯡ ꯌꯣꯟꯕꯗ ꯅꯠꯇꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤꯁ ꯑꯣꯐꯤꯁꯀꯤꯗꯃꯛ ꯀꯟꯇ꯭ꯔꯦꯛ ꯕꯦꯁꯤꯁꯇ ꯂꯧꯕꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯊꯝꯖꯔꯤ ꯑꯃꯗꯤ ꯖꯦꯟꯋꯤꯟ ꯂꯦ ꯄꯥꯔꯛꯁꯤꯡꯁꯨ ꯐꯪꯕꯤꯒꯅꯤ ꯑꯗꯣꯝꯒꯤ ꯃꯥꯏ ꯄꯥꯛꯄꯅ ꯑꯩꯈꯣꯏꯒꯤꯁꯨ ꯃꯥꯏ ꯄꯥꯛꯄꯅꯤ ब्रेक मतुंगदा ताराम नौचरी एप्रिल थादा तांकल अनी थोकना पांगथोकदरिबा लोक सभा मिखल नक्सिलकपगा इरोइनना थोखनिंगदबा थौदोकसिंग थोक्तनबा इम्फाल वेस्ट डिस्ट्रिक्ट पुलिसना लौखलकपा चेक्सन थौरांगी सरुक अमा ओइना ngasi ayu city police station gi manung chanba pauna bazar lambi masjid road bt road kakhulong polo ground maning mpp office mamangi akoiba mafam singda park sanna combing operation chathakre Operation aduna puna miyoi chamriga humputra masa masagi saktakche puto handuna verification tauki maduda masagi saktakche yaudaba chingnaba miyoi taramapan police na lokhatkre Ngarang numidang pung nipan lom taba matamda More police amadi CDO Mori ki apunba kangbu amana More ward number 4 ki akoibada leiba godown singda red chathabada Myanmar rom daki puthorakpa chaurakna lupa lakh amaga lising tara mangarga chani romgi oigadaba can beer lising amaga chamaga yangkhai nithoi konana miyoi ama fagatkre Faraba miyoi adudi MD Ithecha chahi Tranithoi apokpa lekhidraba MD Sher Mohammed Kawi Imphal East ki top khetri awang lekai dagini haujikna More Muslim Basti Ward number 5 ta leibani miyoi adu wahang pahong tawraba matungda makhatana ain gi oiba thabak lokhanaba fagalaba polam sing aduga konana More exercise sinakre hairi ngasi More da lariba nifuhumdoi shuba Assam Rifles Battalion ki conference hall da humfutaruk shuba Indo-Myanmar Field Level Officer meeting on drug control ki matangda Narcotic Control Bureau Imphal na sinduna mifam ama pangthokre Myanmar gi tamu da leiba official delegate taret na saruk yaduna pangthokiba mifam aduda India gi delegate oina official kya saruk yakhi ngasi gi mifam aduda Bharat ki maikai degi delegate oina NCB Guwahati gi Journal Director Rakesh Chandra Shukla Technopol SP TH Bikramjit NAP ki SP W Basu NCB ki SP Vikas Nifuhumdoi Shuba AR ki Major Ankit CPF SBI in charge ki SB Vijayananda Saruk Yakhi NCB Guwahati ki Journal Director Rakesh Suklana ngasi pangthokliba mifam asana yumthang nariba leibak singdagi pusilakpa mayai kaba nisa sing ngakthoknaba honabada achoba mating oiragani haiki District officials, custom officials, and we discussed about the trend in the drug trafficking and how to control it. And we also discussed that we will take the measures to stop the drug trafficking there. Yaksang manungda tongan pa mafamdagi security force ki kangbuna lalhoba loop ahum gi lanmi ahum phare yaksang ahoba numit ki nungthil pung ahum rom tawa matamda More police commando gi kangbuna More ward number 4 sunrise ground manaktagi KYKL gi lanmi ama phare faraba miyoi aduki maming hidang mayum Asok Sharma atopa ming kanglei semba chahi kuntaret apokpa bihari kawi sangai parodagini Numit adumakta dasu nifuhumdoi shuba AR amasung commando gi apunba kangbuna sunrise ground manaktagi pre-park pro gi cadre amasu fagathi faraba adugi mamingna wahengbam nongthang atopa mingna somorjit chahi kunthra manga apokpa manaw kawi sekmaizin mamang lekai dagini Thasi kunithoi gi nungthil dasu Thobal commando amasung kuntaruk shuba AR gi apunba kangbuna Yaripok bazar dagi RPF ki cadre ama fagathi faraba cadre aduna Yaripok malom mayai lekai dagi Moirangthem Sarat atopa mingna Nanau chahi kunthra mapan apokpa lekhidraba Biramangol kawi
ngasi gi lengak na tha sigi tareta cabinet mifam pangthokduna dain harness thabak changba matamda diet amasung biet ki changyeng mai paktrabasu one time oina komthokduna thabak changbagi khudong chaba pigani haina lokhiba warep adugi tayonabada lengak na Laurakliba anauba order asi yaba ngamloi haina ngasi Manipur Press Club ta pangthokiba paugi mifam amada Hindi primary teachers and primary teachers applicant ki luchingbi Khuraizam Rebika na fongdokre mahakna makha taraduna lengakna tha sigi tareta lokhiba cabinet ki warip adu print amadi electronic media singda fongdokrabasu madugi mayokta order ama thoklamba asi yaningde haiki nomse asi je akoi di apply tobiganu akoi dain hanesta di haizakibani adu yabirakpadu da haraurubani adubu hariba order tholko matam chadi cabinet ki order da di akoida yabagi dugumba order masungyaw yawramdreba hanagi dum yadabi order du oina dum tawbirameba adu masidi akoi applicant kambu singna akoi suya yabangam jaroi dain hanista di akoi gi nupa oigera ipa oigera ima oigera makoina siba matamduda akoini apply tawba matamduda chatnaribadu rule do chatnagadabani haibasi mayekna rule de idana laireba hariba rule do akodi apply tawbiu haijabane ba akoini haibati adu moina 2007 da 2017 gi ngarang na handal lakba NCT gi nomse asije akodi apply toksan bire aduna huji sahi 50 above helaba mapale ki drabagi magi thabak to mana changna na bana mana tawjariba do huji masamak suma sahi 50 above helaba mayam yauriba makoina huji amuk dai tamdana laidana BA tamdana lai matamda moisi matam loi mangani aduga suppose moi huji thabak se phange na khalase ba ko only 2 3 4 5 years tak ngai re moi thabak tawdise aduna si mayam si khanbiraga akoina khara naha oira akoidi tawduna ngai ragi sahi manga mari manga ngai ragi akoi yai ba naha khara oibasingdi ahal oibasing dudi kamain tawduri ge sigi problem se khanbiraga government na amtang dinong sibidana akoi mayam gi PT member kangbu sing se akoi ge one time relaxation diet and BH se BT yaw de only primary gi diet khatani diet se relax tawbiu Chahi khudingi editor Gills Manipur EGM na sinduna look is policy gi meeting makhada member tara humdoina saba media exposure team na Malaysia amadi Singapore gi damak tha sigi tangkunda Manipur thadokhiba du ngasi tour loiraba matung Imphal da halakre media exposure tour adu EGM gi general secretary Yumnamcha Dilip Rupachandrana luchinghi Tour aduda Malaysia gi Kuala Lumpur da leiba Petronas Twin Towers, Forest City amadi Singapore gi Sentosa, Marina Bay, Universal Studios, Sentosa Aquarium amadi Asian Civilization Museum na chingba mafam yauna yengba yaba mafam sing yenglakhi. Exposure tour asida Salai Tours and Private Limited nasu chawna mating panghi. Khongchat aduda saruk yakiba retired deputy director DIPR gi N Krishna Kumar Singh na haikibada chahi khudingi editors Gills Manipur EGM na sinduna chaliba foreign exposure tour asi yamna faba amadi kanaba amani Mars ki tangkundagi Malaysia amadi Singapore gi mafam singda chatkiba khongchat asi mahai yanba amadi mapung faba tour amani haiki Makata na haikibada laiba ani asina tawriba work culture amasung tongan ba sinfam singda leriba mioi singna suba nomba amasung honaba kanba kaya singsu uwa fanglaki haina fongdoki Singapore tadi ahambada kan satba koi gi Malaysia gi forest city sangur matung lagi thora koina kanoda Singapore mu kaba gi akun bukongsen si yakane en khali maramdi hojiki forest city sigi develop ta ori ma apsu koi sami nai ma member kudung loin ure aduga koi gi lambi thong aduga koi da develop ta ori ba mayam sing adu koi haktheng na ura ba gi sa ma phange loina na Singapore gi livelihood aduga koi gi support bagi new bagi support bagi quality si koi na sabsana ubo phanga pasi 10 sector Assam Rifles na Battle of Imphal gi Platinum Jubilee thauramga mari leinana motorcycle rally ama ngasi Ukhrul gi Tangkhul Nagalong ground gi lamthakre 10 Shubha sector AR gi officiating DIG Premjit Singh Sena medal lamthakibaga motorcycle rally aduda Assam Rifles personnel sing yauna bai chamarom saruk yaki rally aduna Sangsad War Memorial da lamthungpham oiduna leibaki damak thawaina pontha pikhraba lanmi singgi mafamda ikai khumnaba uthi Maduda Assam Rifles ki Makok Thongba official Second World War Imphal Campaign Forum ki official Mari Suba Maratha Light Infantry ki official thabak tagi pothakraba Assam Rifles personnel amadi khunja singna saruk yaki
Village Secretary, Puhan Village. Sanapati District Manung Chanba Maram Paren Lambiki Naketa Leba Lam Ekar Kuntra Taret Rom Tharamba Kani Pambi Singh Arang Senapati District Police Nap Amadi Narcotic Control Bureau ki Apun Bakangbu Amana Yanthatuna Manghan Kray Manghan Kraba Kani Pambi Singh Aduna Charakna Kani Kezi Jani Rom Lok Naba Pandam Thamlambani Hari Lok Sabha Mikhal Naksilak Pagaloina Tongan ba political party sing Thadok Naraga Atopa party sing da Yaubagi Tabak Lepa Laitri Churachandpur BJP Mandalgi Thaupuba Yauna member Taret party asigi primary membership tagi tokre Makoi Taret na BJP Thadokiba asi Maru Oina district council gi chairman Khanbada party asina Achan Mirai Naibagi Tabak Chatharak Padakini Hairi Ngarang numidang pung tara mathoi makhairom taba matamda Pasoi police station gi manung chanba group center CRPF Langjing ki anishuba main gate mapada leiba dukan taret mafam khangdana horakpa maina tumna chakre mai chakpa aduda lupa kayagi lanthum amang ata thokre matam chana fire service ki kangbuda pau pibadagi fire service ki kangbu mai kanabagi damak lakhi adubu terada lambi thingduna thabal chonglamba amadi chongba lakpa miyoi singna khamjinba gari na maram oiraga lambi thaiduna chatnaba honaringaida mai kanba ngamkhidabani hairi Thobal Turel gi Marilda Maru Oiba Dam ama oina leiriba Mafau Dam gi ising Thadok nabagi damak dam gi thong ngasi hangnaba maram oiraga Turel Maril asigi Turel Khongbal nakta tariba miyoi singna masa masa gi pochai sing safagadaba mafamda thamnaba amasung Turel gi ichel kangadaba Turel da kumda naba Jaripok police ki maikai degi miyam da khangalakli Paugi marakta naten babre amatanga longzari. Lamjingba jewelry na adom khwaidagi asengba sana khwaidagi ahongba sana asamalda fanghanjari. Aikhoigi service singdi inat ki oiba design sing ready made ta fanghanjari. Singnaningai oidraba asengba sana khaktamak pizari. Manung matam sana order delivery sing pizari. Sana asamal khwaidagi nemna longzari. Nomaizing numitsu adomgi service ta leizari. Nasimak Lengsin Birau, Lamjingba Jewelry Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamjingbaJewelry@gmail.com. Website www.lamjingbagoldbank.com. Contact us at 764293445 and 940-299-2391. Lamjingba Jewelry. Good quality is our priority. Break imatong dataram nokchari. Israel amasung Palestine ki ngamkhaida yamna kanna khut thokna kraba matong ngarang athengbada Egypt na khut thokna riba adu lepnanaba khut thingzin khre haina official ki paw amana phongdorakli adum oinama khut thokna badi lepa lekhide Gaza lal hoba singna Israel ki kha thangba mafam singda rocket kaya kapsin bagaloina na Israel ki aircraft singsu Hamas na panba mafam singda attack tawki adubu khut thokna baduda khudaki oiba aso apan yawbagi pawdi phangkhide Makhatana Israel mikap na hom sing na lekhibaga loinana ngamkhaida leiba school sing lona kre amadi miyoi sing su mapan thokna naba khanghan kre Indira Gandhi National Center for the Arts NERC Guwahati gi Regional Director Richa Nezi amadi cinematographer Bapa Rebu ngarang Arunachal Pradesh ki Naharlaganda security personnel sing na makhoi gi mathakta usit thawoidaba thawong kaya chathakre Thogdo adu Nezi amadi Re na Rajiv Gandhi University da Film Festival ama yauraga halakpada thokibani. Makhatana Nezi na haikibada police amadi CRPF personnel singna makhoibu khamduna wahang pahong toraba matung makhoigi driver da khut tharakibani. Hiramasi ki matangda Itanagar gi SP Tume Amona security personnel singbo ing tapa amadi miyamda akaiba pidanaba khanghan khrabani haina phongdorakli. India ki Chandrayaan 2 na lakliba April asida chatkadoriba tha khongchat asida NASA ki leisure ki oiba khusu khulai singsu pugadori masi gi mateng na scientist singda malem amadi tha gi marakta leiriba arapa si mayek sengna khanghanba ngamlagani haina US Space Agency ki official singna phongdokli haukiba chayolda US ki Texas ta pangthokiba Lunar and Planetary Science Conference NASA gi maikai dagi NASA gi
retro refractor arrays puba Chandrayaan ani amadi Israel gi ladder barricade ani asi April 13 da thagi lemaida taragani haina phongdokhibani. Jammu and Kashmir High Court nangarang Jammu amadi Kashmir da lairiba socio-religious political organization ama oriba Jamaat-e-Islami bu thingnaba thangalakhiba petition ki paukhum piraknaba Ministry of Home Affairs da notice thakre panba yabadi loop asi kumja 1958 ki yankhai humdoi da semkhibaga loinana haukiba February 19 da center na organization asibu aina yadaba loop ni haina chahi manga thingkhibani. Ngasi Manipur da phone kiba pauche singda kari kari maru ba pau yaw kibage habadu myam pu namuk miyeng tamnasi. Kanglaipak ki maira KCP Nando Jenims Hospital dagi nanthok na chenkre mahaki paupiwa ngamba miyoida lupa lakh amagi reward lauthokre mayum dagi kauthokhiwi leisabi ama siduna leiramle misi asida chenaba nupa police na phagatkhre outer gi mirep nipan scrutiny da mai pakre RK Anansu mirep che pisinkre Pandam Taratret Suba Lok Sabha Mikhalgi ani Suba Tangka ki mirep che pisinba ngasi loisin-khre inner da mirep taret outer da nipana che pisinarakre KCP gi Nando Jenims ki auto ward tagi nathok na chenkre wanted lauthokre nauria pakhang lakpa AC dagi voter listing tara gi mathakta fangani Congress miyam gi firep sing thengnanaba naidapta yawani RK Anan EGM gi media exposure team Imphal da halakre Loisilakpada maroi ba pau amuka na pizari. KCP Nando Group ki commander TH Nando ngasi ayu angan bada Jenims ki mel auto ward ki nanthok tuna chenkre Manipur lengak na Nando ki mathakta lupa lakh amagi reward lauthokre New Delhi da lariba Manipur House na lamdam asigi miyam na ana layenga mari leinana lakpa matamda achauba mateng ama piri Ani Shubha Tangka ki mirep che pisin bagi ngasi aroi banumita NEIDP ki mirep RK Anand mirep che pisin khre outer da mirep nipan aduga inner dana mirep 13 na lamba tongnagadori Agriculture ki mathang da fisa lonsa gi thabak na lamdam sigi miyambu khwaidagi hena thabak piba sinfam ama oiri haina Awas ki board director Bubol na haikre Amadi Monica Mihat ki mayokta mifam pangthok tuna JSC semkhre asiba hakchang laudri JSC na khongjang kaya lauthokre Ngasigi oinadi Manipuri pau mata asaloizare mieng tabri bapunopo amuka na khurumjari